थायना ममांगैदा खुल अमखक्ता नुपा अमगा नुपी अमगा मतै मनाव मखोय अनि खक यामना नुंसिनना अरै लैता ताथो तासिन तौनादुना लैजबोरे मखोय अनि सि मचा मसु अमत्ता लैजरमदे मचा मसु लैजदबना मतै मनाव अदु अयु नुंथिन थबक कन्ना सुरुरगा नुमिदांगदा चाक nganta चादुना फागी जुगाई तौनादुना नुंगाइना मतम लेनरमे मतई मनाव अदुबु कोइसेन सेनदुना लैबा यनखा पौदाबी साइगंग पोलिबी कौबी लाइनुबी फतबी अमसु लैरमबोइने मतई मनाव अदुदी लाइनुबी फतबी अदुना मखोय अनिबु कोइसेन सेनदुना लैरे हाइबसे करिगिसु खंजरमदे मखोयनिदी अवाब लैतना मतम पुंबदा हराव नुंगाइना लैरमे Masida layriba matay manaw anisi ontok na nungay na nuksina na layminakreda. Makoy anisi ubad na ay di ontok na kalakreda kong. Makoy ani kinungay raba punsisita ay nahigay watajan laga makoy ani kanahan da payatre. Adudi ay karitaw sige. Masigi matay manawanisi. Makoy ki matay manawanisi ay nahigay watatalaga soy da nakanahan kani. असुम तौदना लाइनुबी फतबी अदुना मतई मनावना नुंगाइना पानबदु उबदा कलकपना खम थेंगलम्मे उपाय अमा तौदना मतई मनावदु काइना हंदबा याद्रे हाइदुना महांगना खलम्मे यनखा पौदाबी साइगंग पोलिबी कलक चाउबी फतबी लाइनुबीनी असुम तौना यनखा पौदाबी लाइनुबी फतबी दुना मतई मनाव अदु क्वेश्चन सेनदुना अचेंगबा तांजा अमा ngaiduna leirame Makoy ki matay manaw anisi higay watatalaga kanahan da bayatre. Ngasiyo amok taga makoy gi matay manaw to kamay na tawri ki amtayin. Makoy gi matay manaw anisi higay watajan laga kanahan gi kangani. अदो ngasi अखोइनी पाखोंग चनबी सानासिदना करिगुम्बा आइना फुंबा ngamdragadi aina nangi apamba ensang ma kuongba taredana Nangna hairi siti yam phabai wani ne nangna challiba pakhongdodi aina dum phongdo leire ado change hardi kharlubam chalowa फरे फरे आई चलगे को मचिनजाक से इलिब मखै अदुम कप्पा अदुगने इंद्रगना कप्पा हेता तोकपसे करिनो हायुने ai phongbigene nangna hairi dudi kaptrengda lasing takpanine chumdrabo ha इस आइदि नहा मखै खंगबु खंगुदेने नंगदि पाखोंग फोंबगासे यामना हाइरि जानिना नंगदिया yare yare nangna mu kaushnerga aina chaning bhenjang do amuk leibiba kauni ko येरा अदुदि नंगसु हाइमंद्रो काउरो काउरो आइगी पाखोंग नंगना फोंगबनिना नंगना चानिंगबा एंसांग अमा आइना हेता कुंगबा तारेदना फरे फरे अदो नंग हयिंग अयुक्तने nganta कथेन चलगा नंगना पामजबा ngado हेता लैरुरो is aidi onthokna nungai reda hayeng di aina pamjaba henjang do
ꯆꯥꯕ ꯐꯪꯉꯅꯤ ꯍꯌꯦꯡꯗꯤ ꯉꯥ ꯑꯣꯏꯅ ꯆꯥꯊꯣꯛꯀꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯕꯗ ꯅꯨꯄꯤ ꯑꯗꯨ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯉꯥ ꯂꯩꯔꯨꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯂꯥꯏꯅꯨꯕꯤ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯑꯁꯨꯛ ꯐꯖꯕ ꯇꯥꯟꯖꯥꯁꯤ ꯀꯔꯝꯅ ꯃꯥꯡꯍꯟꯒꯅꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯉꯥ ꯂꯩꯕ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯑꯣꯜꯂꯒ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯛꯄ ꯁꯥꯔꯒ ꯍꯦꯛꯇ ꯆꯪꯂꯒꯦ ꯈꯪꯒꯅꯤ ꯃꯇꯝ ꯈꯔ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤ ꯁꯥꯔꯒ ꯂꯩꯔꯒꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯑꯍꯤꯡ ꯇꯨꯝꯂꯤꯉꯩꯗ ꯃꯈꯧꯔꯤ ꯆꯔꯝꯁꯦ ꯃꯦꯠꯊꯠꯂꯒ ꯍꯥꯠꯂꯒꯦ ꯑꯗꯨꯒ ꯏ ꯆꯨꯞꯊꯣꯛꯀꯦ ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯕꯨ ꯂꯩꯒꯦꯅꯦ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯑꯣꯟꯒꯦ ꯍꯥꯏꯔꯁꯨ ꯉꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯑꯣꯟꯒꯦ ꯍꯥꯏꯔꯁꯨ ꯉꯝꯃꯤ ꯑꯩꯗꯤ ꯇꯧꯕ ꯉꯝꯕ ꯂꯥꯏꯅꯨꯕꯤꯅꯤ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯊꯨꯅ ꯑꯣꯏꯍꯟꯅꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏꯅꯤ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕꯗꯣ ꯅꯪ ꯀꯥꯎꯗꯤꯀꯣ ꯉꯁꯤꯗꯤ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯨꯔꯒ ꯆꯥꯗꯣꯏꯅꯤꯀꯣ ꯁꯤꯡꯁꯨ ꯑꯗꯨꯝ ꯈꯥꯏꯗꯣꯛꯄꯤꯔꯝꯃꯣꯕ ꯍꯣꯏꯗ ꯆꯠꯂꯣ ꯅꯪꯒꯤ ꯉꯥꯗꯣ ꯀꯩꯊꯦꯜꯗꯒꯤ ꯂꯧꯔꯨꯔꯣ ꯆꯠꯂꯣ ꯑꯗꯨ ꯑꯩ ꯋꯥꯝꯇꯗꯤ ꯍꯥꯏꯒꯦ ꯑꯩꯈꯣꯏꯅꯤ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯑꯗꯨꯝ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯑꯩꯁꯨ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯊꯕꯛ ꯁꯨꯕ ꯆꯠꯀꯦꯕ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯗꯤ ꯁꯦꯟ ꯊꯨꯝꯗ ꯈꯇꯪ ꯑꯣꯏꯔꯒꯁꯨ ꯃꯇꯦꯡ ꯑꯣꯏꯒꯅꯤꯗꯅ ꯈꯪꯗ꯭ꯔꯦꯗ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯊꯕꯛ ꯁꯨꯕ ꯆꯠꯀꯦꯗꯝ ꯍꯥꯏꯕ ꯑꯩꯅꯗꯤ ꯅꯪꯁꯦ ꯊꯕꯛ ꯁꯨꯕꯁꯦ ꯆꯠꯍꯟꯅꯤꯡꯗꯕꯅꯦꯕ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯉꯥ ꯂꯩꯕ ꯆꯠꯈꯤꯗꯧꯔꯦ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯪꯒꯤ ꯉꯥꯗꯣ ꯐꯪꯖꯍꯧꯔꯣꯏꯀꯣ ꯆꯠꯂꯨꯔꯣ ꯃꯥꯅꯗꯤ ꯊꯕꯛ ꯁꯨꯕꯁꯦ ꯆꯠꯅꯤꯡꯉꯤꯕ ꯑꯩꯅꯗꯤ ꯃꯥꯁꯦ ꯊꯕꯛ ꯁꯨꯡꯁꯨ ꯍꯦꯛ ꯁꯨꯍꯟꯅꯤꯡꯗꯕ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯅꯤ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯁꯥꯔꯒ ꯂꯩꯃꯤꯟꯅꯔꯒꯦ ꯑꯗꯨꯒ ꯃꯈꯧꯔꯤꯁꯤ ꯃꯦꯠꯂꯒ ꯍꯥꯠꯇꯣꯛꯀꯦ ꯃꯇꯥꯡ ꯑꯁꯤ ꯆꯞ ꯆꯥꯔꯦ ꯏꯍꯦ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯡ ꯈꯥꯏꯕ ꯂꯣꯏꯔꯝꯗ꯭ꯔꯤꯗꯅ ꯌꯨꯝꯗ ꯍꯦꯛ ꯌꯧꯕꯒ ꯆꯥꯛ ꯊꯣꯡꯕ ꯌꯥꯅꯤ ꯈꯜꯂꯨꯕꯁꯤꯗꯤ ꯑꯩꯗꯤ ꯇꯣꯛꯑꯦꯗꯅ
ꯅꯪꯒꯤ ꯀꯩꯊꯦꯜ ꯆꯠꯄꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦꯗ ꯅꯪꯅ ꯆꯠꯈꯤꯕꯗꯨꯕꯨ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯅꯦ ꯁꯤꯡ ꯈꯥꯏꯕꯕꯣ ꯑꯗꯨꯛ ꯀꯨꯏꯅ ꯆꯪꯉꯤꯗꯣ ꯀꯔꯤꯒꯤꯅꯣ ꯑꯣ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯒ꯭ꯔꯖꯥꯠꯅꯤ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯄꯒꯤ ꯂꯝꯕꯤꯗꯅꯦ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩꯌꯦꯕ ꯉꯥꯗꯣ ꯃꯉꯣꯟꯗ ꯌꯥꯎꯔꯝꯃꯤ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯍꯥꯏꯗꯅꯅꯦ ꯃꯉꯣꯟꯗꯒꯤ ꯑꯗꯨꯝ ꯄꯨꯔ ꯂꯥꯛꯑꯕꯅꯤ ꯏꯁ ꯅꯪꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯀꯩꯊꯦꯜ ꯌꯧꯗꯕꯤꯗ ꯃꯇꯝ ꯃꯥꯡꯗꯅ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯄ ꯌꯥꯔꯕꯅꯦꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒꯦꯀꯣ ꯑꯗꯨ ꯌꯥꯔꯗꯤ ꯁꯤꯡꯗꯣ ꯈꯔ ꯊꯨꯅ ꯈꯥꯏꯕꯤꯔꯛꯑꯣ ꯑꯩ ꯐꯥꯎꯕ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯑꯕꯅꯤ ꯁꯤꯡ ꯈꯥꯏꯕꯗꯣ ꯀꯨꯏꯃꯟꯈ꯭ꯔꯦ ꯑꯩꯒꯤ ꯁꯤꯡꯁꯤꯁꯨ ꯈꯥꯏꯔꯤ ꯃꯈꯩ ꯁꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯗꯕ ꯄꯥꯛ ꯍꯦꯛ ꯂꯣꯏꯁꯤꯟꯕ ꯌꯥꯗꯦꯕꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤ ꯑꯣꯜꯂꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯉꯥ ꯊꯣꯡꯕꯁꯤ ꯄꯤꯖꯔꯨꯔꯒꯦ ꯑꯣ ꯁꯤꯡ ꯈꯥꯏꯕꯗꯣ ꯂꯣꯏꯁꯟꯕꯤꯔꯣꯕ ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯅꯕ ꯇꯧꯔꯛꯑꯒꯦ ꯉꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯐꯪꯉꯛꯈ꯭ꯔꯖꯥꯠꯅꯤ ꯀꯩꯊꯦꯜꯗ ꯃꯤꯅ ꯃꯔꯣꯜ ꯑꯃ ꯌꯥꯝꯕꯅꯦ ꯍꯥꯏ ꯉꯥꯏꯈꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯨꯔꯒ ꯊꯣꯡꯂꯨꯔꯅꯤ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯗꯅꯦ ꯅꯪꯕꯨ ꯍꯦꯔꯥ ꯑꯩꯗꯤ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯩ ꯅꯠꯇꯕ ꯀꯅꯥꯃꯨꯛ ꯌꯦꯡꯉꯣꯏ ꯍꯧꯖꯤꯛ ꯅꯪꯅ ꯄꯥꯏꯔꯤꯕ ꯉꯥꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯄꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯤꯗꯨꯕు ꯅꯪ ꯅꯠꯇ꯭ꯔꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯩ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦ ꯀꯅꯥꯅꯣꯕ ꯑꯩ ꯁꯥꯔꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡ ꯆꯪꯈ꯭ꯔꯤꯗꯣ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯛꯀꯗꯣꯔꯦ ꯀꯅꯥꯅꯣꯕ ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯑꯝꯇ ꯌꯦꯡꯍꯧꯔꯤꯒꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯑꯣꯏꯔꯝꯗꯅ ꯑꯩ ꯕꯦꯔꯥ ꯀꯥꯅꯤꯀꯣ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯃꯦꯟ ꯃꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯏꯁ ꯑꯃꯨꯛꯇ ꯆꯪꯉꯒ ꯌꯦꯡꯉꯨꯈꯤꯒꯦꯗ ꯍꯦ ꯃꯤꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯆꯥꯛ ꯊꯣꯡꯉꯤꯗꯣ ꯅꯪ ꯀꯅꯥꯅꯣ ꯍꯥ ꯍꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪꯕꯨ ꯀꯅꯥꯅꯣꯕ ꯏꯁ ꯃꯤꯒꯤ ꯅꯨꯄꯥꯕꯨ ꯃꯨꯟꯒꯦ ꯍꯥꯏꯅ ꯂꯥꯛꯏꯕ ꯅꯪꯕꯨ ꯀꯅꯥꯅꯣ ꯉꯛꯆꯔꯦꯗ ꯑꯌꯨꯛꯁꯤꯗ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯉꯛꯑꯒ ꯑꯩꯉꯣꯟꯗ ꯀꯅꯥꯅꯣ ꯀꯥꯏꯅ ꯅꯕꯦꯝꯃꯅꯦ ꯑꯩꯁꯦ ꯅꯕꯦꯝꯃ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯟꯕꯤ ꯂꯩꯁꯥꯔꯤꯉꯩꯗꯩ ꯈꯪꯅꯖꯔꯛꯄ ꯅꯨꯄꯥꯅꯤ ꯈꯪꯅꯔꯒ ꯅꯨꯄꯥꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯄꯅꯤ ꯅꯪꯒꯨꯝꯕ ꯑꯣꯛꯇꯕꯤꯗꯣ ꯃꯥꯜꯂꯨꯔꯕꯣ ꯑꯩꯁꯦ ꯏꯁ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯣꯛꯇꯕꯤ ꯑꯩꯒꯤ 이군 ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯍꯦ ꯍꯦ ꯇꯧꯉꯝꯕꯤ ꯌꯦꯡꯒꯦꯕ ꯃꯁꯤꯡꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯪꯒꯅꯤ ꯅꯪ ꯍꯦ ꯃꯤ ꯃꯁꯛ ꯄꯥꯏꯔꯗꯅ ꯅꯪ ꯅꯁꯝꯒ ꯐꯣꯏꯗꯠꯀꯦ ꯅꯪ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯅꯝꯁꯝꯒꯗꯣ ꯅꯪ ꯅꯁꯝꯃꯥꯏꯒ ꯊꯤꯟꯖꯤꯟꯗꯅ ꯈꯔ ꯌꯥꯎꯔꯤꯗꯣ ꯐꯣꯏꯗꯠꯀꯦ ꯅꯪ ꯑꯃꯅ ꯇꯥꯗꯦ ꯅꯁꯝꯒ ꯆꯤꯡꯊꯔꯨꯔꯣ ꯅꯁꯝꯒꯗꯣ ꯅꯪ ꯅꯁꯝꯃꯥꯏꯒ ꯊꯤꯟꯖꯤꯟꯗꯅ ꯅꯪ ꯅꯪꯅ ꯉꯝꯃꯒ ꯐꯨꯅꯦ ꯅꯁꯝꯒ ꯆꯤꯡꯊꯔꯨꯔꯣ ꯅꯪ ꯁꯝ ꯈꯔ ꯄꯥꯜꯂꯗꯣ ꯑꯩꯅ ꯐꯣꯏꯗꯠꯀꯦꯅꯦ ꯍꯦ ꯃꯤ ꯃꯁꯝꯒ ꯄꯥꯏꯔꯗꯅ ꯅꯪꯕꯨ ꯐꯣꯏꯗꯠꯇꯅ ꯅꯪ ꯅꯝꯃꯥꯏꯒ ꯊꯤꯟꯖꯤꯟꯗꯅ ꯅꯪ ꯌꯥꯕ꯭ꯔꯥ ꯅꯪ ꯅꯁꯝꯒ ꯆꯤꯡꯊꯔꯨꯔꯣ ꯐꯣꯏꯗꯠꯀꯦ ꯅꯪ ꯂꯣꯏ ꯁꯤꯅꯛꯇꯅ ꯅꯪ ꯐꯣꯏꯗꯠꯇꯅ ꯅꯪ ꯅꯝꯃꯥꯏꯒ ꯊꯤꯟꯖꯤꯟꯗꯅ ꯅꯪ ꯌꯥꯕ꯭ꯔꯥ ꯅꯪ ꯍꯦ ꯃꯁꯤ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯅꯣꯅꯦ ꯍꯦ ꯑꯩ ꯅꯨꯄꯥꯁꯤꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤꯅꯤꯅꯦ ꯑꯩꯁꯦ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯉꯛꯑꯒ ꯌꯨꯝ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯀꯩꯝꯇ ꯏꯀꯥꯏꯕ ꯈꯪꯗꯔꯕꯣ ꯍꯦ ꯇꯧꯉꯝꯕꯤ ꯃꯁꯤ ꯃꯆꯤꯟ ꯀꯌꯥꯗ ꯊꯤꯔꯤꯅꯣꯁꯦ ꯃꯥꯅ ꯃꯊꯧ ꯂꯩꯇꯅ ꯃꯤꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯍꯦꯛꯇ ꯆꯥꯛ ꯊꯣꯡ ꯂꯩꯔꯝꯃꯤꯅꯦ ꯍꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯦ ꯆꯤꯟꯊꯤꯕꯤ ꯅꯪꯅ ꯅꯆꯤꯟꯊꯤꯕ ꯀꯥꯟꯅꯔꯣꯏ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤꯗꯤ ꯑꯩꯅꯤꯅꯦ ꯅꯪꯃꯨꯛ ꯅꯆꯤꯟꯊꯤꯕꯁꯦ ꯑꯝꯇ ꯎꯖꯗꯔꯤ ꯇꯧꯉꯝꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯁꯤ ꯌꯧꯔꯗꯤ ꯑꯩ ꯀꯣꯛꯀ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯗ ꯀꯔꯤꯅꯣ ꯇꯧꯒꯗꯕꯁꯦ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯅꯨꯄꯥ ꯅꯪꯒꯤꯁꯦ ꯌꯥꯝ ꯂꯨꯔꯦꯕꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯧ ꯃꯍꯨꯠꯇ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯨꯕꯅ ꯐꯠꯇ꯭ꯔꯣ ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅ ꯐꯒꯗꯧꯕ ꯃꯥꯜꯂꯦ
ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯌꯦꯜꯍꯟꯕꯅ ꯐꯔꯅꯤꯗ꯫ 누빠, ꯅꯪꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯕ ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯤꯍꯩ꯫ ꯏꯅꯤꯡꯊꯧꯅ ꯋꯥꯌꯦꯟꯕꯤꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯀꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ ꯑꯁꯦꯡꯕꯗꯣ ꯑꯃꯨꯛꯇ ꯈꯪꯍꯟꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯅꯤ, ꯅꯈꯣꯏ ꯑꯅꯤ ꯁꯦꯡꯅ ꯍꯥꯏꯌꯨ, ꯀꯔꯝꯕꯅ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦꯡꯕꯅꯣ? ꯅꯆꯤꯟ ꯊꯤꯕ ꯊꯣꯛꯂꯕꯗꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤꯍꯦ꯫ 이닝ꯊꯧ, 누파시기 누피 ꯑꯁꯦꯡꯕꯗꯣ ꯑꯩꯅꯤ. 마시기 마삭 ꯈꯪꯗꯕ 누피시나 미기 윰ꯗ 락살라가 마푸 사게 떠우리니네. 마디 마삭 수ඛ강데 누파시기 누피 수나 나테. 이닝ꯊꯧ, 누피시나 하이리싱세 아란마 ꯉꯥꯛꯇꯅꯤ. 누파시기 누피디 ꯑꯩ 이사ꯃꯛꯅꯤ. 미기 윰ꯗ ꯆꯪꯉꯒ 마나 마푸 사람이니. 미기 누파다 낭기 누파니 하이젤라가 미기 윰 투가이나바 신바디 아파바 타박 나떼. 파레 아두디 나코이 아니나 생바도 하이도 야드라바니나 아이나 오이나 생바도 강독나바 혼나바 다레다나. 아두보 나코이 아니 마락다기 오이다바 ꯉꯥꯡꯂꯤꯕꯗꯨꯃꯗꯤ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏꯀꯣ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯒꯅꯤ. ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯩꯅ ꯄꯨꯊꯣꯔꯛꯂꯤꯕ ꯎꯇꯣꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯤꯠꯂꯒ ꯆꯠꯄ ꯉꯝꯕ ꯅꯨꯄꯤꯗꯣ ꯃꯗꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯣꯏꯒꯅꯤ. ꯑꯗꯨꯒ ꯂꯤꯠꯂꯒ ꯆꯠꯄ ꯉꯝꯗꯕꯗꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯅꯠꯇ꯭ꯔꯕꯅꯤꯀꯣ. ꯑꯗꯨꯒ ꯎꯇꯣꯡ ꯑꯁꯤ ꯂꯤꯠꯂꯒ ꯆꯠꯄ ꯉꯝꯗꯕ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯁꯤꯟꯅꯕ ꯅꯝꯊꯥꯛ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯀꯣ. ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯑꯩ ꯇꯧꯖꯒꯦ ꯏꯅꯤꯡꯊꯧ. ꯃꯗꯨꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯀꯅꯤ. ꯑꯩ ꯎꯇꯣꯡꯁꯦ ꯐꯥꯎꯔꯒ ꯂꯤꯠꯂ ꯆꯠꯆꯔꯒꯦ. ꯑꯗꯨꯒ ꯑꯩꯁꯦ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤꯅꯦ ꯑꯩ ꯇꯥꯛꯆꯔꯒꯦ. ꯑꯩ ꯇꯥꯔꯤꯕ꯭ꯔꯥ? ꯎꯇꯣꯡ ꯑꯁꯤ ꯅꯥꯀꯟ ꯑꯅꯤꯃꯨꯛ ꯌꯥꯝꯅ ꯊꯨꯅ ꯃꯦꯟꯁꯤꯜꯂꯨ. ꯅꯝꯊꯥꯛ ꯇꯧꯕ ꯂꯥꯏꯅꯨꯕꯤꯁꯤ ꯆꯩꯔꯥꯛ ꯄꯤꯒꯦꯍꯦ. ꯈꯪꯕ꯭ꯔꯥꯗꯣ? ꯃꯗꯨꯒꯤ ꯂꯧꯅꯝ ꯇꯧꯕꯤ ꯂꯥꯏꯅꯨꯕꯤꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯃꯥ ꯎꯇꯣꯡ ꯃꯅꯨꯡꯗꯨꯗ ꯂꯩꯕ ꯉꯝꯒꯦ ꯌꯦꯡꯁꯤ. ꯑꯣ 이닝ꯊꯧ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ. ꯑꯩꯕꯨ ꯎꯇꯣꯡꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯌꯨ. ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ. ꯑꯩ ꯃꯇꯩ ꯃꯅꯥꯎꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯆꯔꯔꯣꯏ 이닝ꯊꯧ. ꯑꯩ ꯂꯥꯟꯖꯔꯦ 이닝ꯊꯧ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯍꯧꯖꯤꯛꯇꯤ ꯂꯥꯏꯅꯨꯕꯤꯁꯤ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯔꯦꯍꯦ. ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ. ꯍꯟꯗꯛꯀꯤꯗꯤ ꯑꯩꯅ ꯊꯥꯗꯣꯛꯄꯤꯔꯕꯅꯤ. ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯈꯥ ꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯄ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏꯍꯦ. ꯑꯗꯨꯒ ꯇꯥꯎ, ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯃꯤ ꯎꯔꯒ ꯀꯂꯛ ꯀꯟꯖꯥꯎꯕꯗꯣ ꯇꯧꯒꯅꯨ. ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯀꯥꯟꯅꯒꯗꯧꯕ ꯂꯩꯇꯦ. ꯆꯠꯈ꯭ꯔꯣ, ꯆꯠꯂꯣꯍꯦ. ꯑꯩ ꯈꯪꯖꯔꯦ 이닝ꯊꯧ. 이닝ꯊꯧꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕꯤꯕꯒꯤꯗꯃꯛꯇ 이닝ꯊꯧꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ 이닝ꯊꯧ.